hantang tarada anil eviction notice pijagare 11 gi pung manga boki manung da thu haibni numit ama haibji da sida chai kuntra nga hena le pu me amase nong mada pura jaga am da shift tau ba haibji impossible oiba Usoipok pidagi Waithou Bazar Fawbagi Reserve Forest amadi Protected Forest Area gi mafam kharada yum sajili haiduna Thobal Forest Division ngasi ayuk angan badagi hauna masing yamlaba security personnel sing ngak salalaga eviction satakre Eviction drive aduga mari lenana Thobal Forest Division gi Divisional Forest Officer DFO TS Lokendrona Mami TV da hai Usoipok pidagi Waithou Bazar Fawbagi Reserve Forest gi mafam singda yum humpumapan takthokpagi thabak ase ngasi ayuk pung 8 tabadagi horakibane Satari batabag asida laikai asigi miyamna isu sagatuna irang hobagi mahot eviction asida cooperation PB base yamna nungai Mafam aduda yum humpumapan laibagi manungda ayamba yum singde yumbu masama shana mangjauna sidokre adubu masana sidoktaba yum kharadi security gi akanwa section tawranga loinana excavator sizinaduna sidokpagi thabak sathari excavator manga yauna tonga tongan ba machentare na sathari ba thabak ase miyamgi yaifana ba lokhatpa thawrang ngaktane aigi migi naidana logi mayokta leishilamba yum sidokpada miyamna support tawbiyo Waithou gi akoibada hauzik yum chamaga marifu heneledi loinana Thobal division asigi makada protected forest ani amade reserve forest taruklei division asigi manungda puna encroacher listing amagi matakta leiba thengnei Hariba mafam sing asiso phase 9 na mathang drive chathagane mafam sing asida lokaina leiriba sing ashi masana khangna handokpiyo haina Thobal forest division gi DFOTS Lokendrona appeal taraklei Asigi eviction ase han no ina ngati Waithou protected forest asigi han ba phase eviction ni is the enforcer 69 han no ina eviction tawri huju continue tawri ayam ba losala la sai koi ai tarif tagi haujabane ai eviction ni gamata ikoina hantang tarada anil eviction notice pijagare ngarang da mori mong da mokoi arai ba ko chiji lagu no bi gamata ikoina ngarang ngi manga bobi da ikoina matam pijagare ngasi ai tarif tagi na Because Chathari, and mission processes the Karagumba, the enforcers in the city, the Bonga process of the when I am gonna support of the processes more than 50% when Masama dismantle Tarata, who is in Coconut along the career in Walla Coconut. 2015 division dili halana proposal agency takko ngi amon shop to bada pata painam helnaki adu matung ne koina ke disida SDO da pata je ta ngi request agi puri ki tunga han tang mapanda respect disina bhaya pata je si cancel to bikre boarding ne koi forest department si eviction notice khadana ngani munda koina procedure ko ba ajari bani Ngasi chathakiba eviction drive aduda sidokraba Waithou Sanggom sangda leiba 2-story building adugi mapu Assam Brazamani gi machanupa Assam Hirana Mami TV da hai logi matong ina lamgi tax na chingba thiduna chahi 35 hena mafam asida leiraklaba asibu karisu khanbidana ngammi haiduna yum sidokpa mafam asidagi tantokpa ase thamoi sokna nuaite Kumzali Singama Chamapan Marifung Manga dagi pata paiduna mafam asida leiraklabani highway park thokpa matam aduda mafam asida leiriba sing ase lokaina leibani haibana chingba amata phongtokpa leikiba sunate ikhang khanghaudana thasigi tarada notice ama thoklaga mathang numiki numidang pung manga fawbagi manungda yung kai sidoktuna mafam ase thadokadabani haina khangalakpa sigi miyoi bagi lichat nate pung kharagi manungda karamna atopa mafamda hongdoktuna leigani atopa alternative arrangement amata pidana ngammi haiduna yum kai sidokpa city miyoi bagi minungsigi wangmadane hiramasigi matangta high court petition thaduna logi mateng lauduna thengnagani haina so mangna makha takhi Pata allotment PB 35 years tani adu 35 years haibasi sahi kuntra manga haibasi sangra matamni sahi kuntra manga haibasi sida leiba praja mayam sibu namthak tawraga premium jing do collect tawraga adagi mayam da revenue tax haliba si chumlibra na sakadam tang hangatchage adugo akoina sida leijaragi basi ngarang handa laga leijaba sunate sida semi ba highway si sem jingai matamda project se matamda highway kappa matamda mayam singda notice pibira magadi mathak sida leiba yaro haina ka ba matungda mayam su hongdoki ba ya date 10 gi evening da koina notice pira maga date 11 gi pung manga boki manungda thu haibni numit ama haibjida sida chai kuntra nga hena le pu mayam ase nong mada pura jaga am da shift to ba haibsi impossible oiba
Ngasigi eviction drive aduda Chief Conservator of Forest LJ Kumar, Additional Chief Secretary MS Khan, Thobal District SP Zoge Sandra Hobizam, Thobal District DC A Subas Yauna, Forest Department ke official kyasu mafam aduda laktuna yengsinki. Gasi eviction aduna maram oiraga mayum makai leitraba mui chamarom bilong Horibi College ta sidang form lauduna mari leiri haina pausna makatari.